Volunteer Singge Chakthung ITLF AMASUNG KUKI INPI na PWDagi Khoisau Naraba United Tribal Volunteers UTV gi volunteer singna ngarang numidang Churachandpur district ki Tuibong traffic junction da khongjang changsinkhre ngasi AYUK pung mangadagi UTV na Churachandpur district da total shutdown laothokhre preshna phangba paw amagi matungina ngarang numidang pung 13 rom taba duaida masing yamlaba UTV gi volunteer singna Tuibong traffic junction da punsinduna ITLF AMASUNG KUKI INPI gi mayukta kholau kya lauki ITLF AMASUNG KUKI INPI na volunteer singda pigadaba chakthung matam chana amasung konana ba pidabadage khongjang ase changsinmani hairi UTV gi volunteer ayamba lairaba imungdagi lakpu oibana chauna khudong chataba mayoknare khulngakpagi thodang lauriba volunteer singgi phangpham thokpa chakthung matam chana amadi marang kaina phanganbagi mahuta volunteer sing na haiduna thamba si yaningde makha tana thong asi chathaduna leirabadi UTV gi volunteer sing mathok toba ngamlaroi hainasu volunteer sing na phongdokna rakhi hainasu pasana makha tari